ngarang numidang uripok sorbon thingen da leiba arambai tengol gi Maruoiba tengoloi ama oiriba asem kanan bu Imphal West District Police ki team amana mayum manak tegi farga phukiba degi arambai tengol gi khoi saunaraba tengoloi sinam hak phaba yaro ema sum khudak thadok kadabani haibagi demand tawraduna sangsilak pokhongjing numidang atheng badegi hauraduna nongyai chabuk helak ko phawbada Maruoiba Imphal West amsung Imphal East ki mafam singda khumai takre arambai tengol na May 2023 degi satharakiba lana sida misam miyam bu ngak sen bagi thawtang lorokibani adubu lana sigi waruisin puraktuna mahusagi pibam da hanjil hanna bahot naragani हाइबदगी गवर्नर न तौरप अपील की मतुंग इन तेंगोलोइसिंग असि नरंब खुसु खुलाई सिंह फावो पिखत क्रमनी मसिगी मतुंग तेंगोलोइसिंग बु ngahak leitana fa punbagi thabuk satharaknabadi arambai tengol gi तेंगोलोइसिंग द fa punbagi thabuk satharaklibi police amsung security forcing apunna seminar si haibu wafam fawo phongduk tu yaning da bu ulaki Maruoiba tengoloi asam kanan mungasi numidang pung mapon makhai rum tarak pada mayum maya dagi Imphal West District Police ki bulletproof raksat ama amasung gypsy anita lakpa personnel singna farga pukhipani hairi thado asi matang da ekanan giloi nabi asem ungbi gunina paumi sing da phongdo khibada hak ki ipuroiba singa sinu midang dagi saksa ba toklaba matung da thokiba dagi police ki team aduna phakibani ipuroi phakibada dagi hak police team adugi marakte yauduna ipuroiba thadok piramna ba kan na haijaki adu ipuroiba bu tonghan kiba gari adu kadom da sat khrabano khanghu da baga loinana ai hak su gari dagi kumtharak pada nongmai mathonda khutna thongduna sokhi haina paumi sing utki maki mapuroi ba asi hairok ta thokiba lan gi thodok amada su nongmai maruna panduna sokhibani aduga mahaksu angang unaba tha amarum da ngai ribani haibaga loinana lebak miam gi thodang lobuna tana maki mapuroi bana phattaba thabuk amata tawki de haina su phongdoki ngasi gi thodok asi matang da phangba pauna hai Imphal West District Police ki team aduna mahak pharba matung da Airport lom da punaba thorang tawre haibagi ngasi numidang pung tara khara helakpada kwa kaitel gi traffic point da yamlaba tengoloi sing thoraktona thatna nabu honaki mafam adu khoi saunarba miyam su tengoloi sing gi matung ilaki traffic island manakta lambi da mai thabana sing khonging sing silaki tanjadu da kaisam pulom da gi lakpa police amasung central force ki gari sing thingna ba honarba da security force ki mai ke gi nongmai round chani rom kapthorak khibada natana tengoloi ama wakokna makokta thomba da gi soktuna SN hospital da bukhatun laikana ki kwa kaithil thodok asi paukhum yangna sandokibadegi khurai lamlung kaithen gi area da CRPF personnel singna tonglakpa bus ama koi saunar ba miyam na mai thadoki uru pok mai kai yauna khoiram kaithen gi flyover makha da sumasing yamla ba miyam horoktuna police ki thawong bu kandem tawki sairap tu da Rajya Sabha ki MP suwai baning tholai sim basana jabuna MLA L Rameswar ga loina Raj Bhavan da laktuna governor unar ma hunaki governor gi security staff sing da MP na asumaina tawrabadi peace purakpa ngamloi phage hargana aihak MLA amaga punna pharo haibana singba penda wafam sing phongdokpagi video so social media da viral oiraki amaram nanga sinu medang atheng bada Manipur lenga ki home department gi maikedi gi loisang asi commissioner cum secretary ni thorpu order amada hojik oirakli state asi gi law and order gi phibam maru in Imphal West Imphal East Thawal Kaksing amasung Bisnupur district ta thokaning da thodok sing thorakani haibagi singnaba leibadagi temporary suspension of telecom service Public Emergency on Public Safety Rules 2017 Rule 2 na piriba pawargi makhada ngasi numidang pung 13 nifuga manga dagi hauraduna Imphal West Imphal East Thawal Kaksing amasung Bisnupur district ta numit mangani gi oina internet amasung BST VPN service yauna mobile data service sing athing ba thamle hairi India ga yumthang nariba Bangladesh ta amuk ta thokhidiba thodok oina laibak adu sitagom gi mafam amada laiba arunba Manufacturing Unit amada cookies National Front KNF ka mari leinaba atuba combat uniform lising yang khai numit khani gi mamang da phagat kibagi matang da India gi intelligence agency sing na sabsab maram sing khandung na bahot na rakpa araiba oiroi dawri NC gi pauna haibati yamlaba combat uniform sing adu Bangladesh Army na numit khani gi mamang da phagat kibani adu bu thoduk adu gi matang da sitagong Metropolitan Police na Namsing duna thamlaga khanghandana phonaram matung thodok adugi Pao India gi intelligence singna phangba sayol amarum da ngairi hairi thodok asigi matang sidagong Metropolitan Police na mafam amada phongdok khibetana tana Bangladesh ki senior police official singna su mathak thongba singi pirakpo order gi matung inani haibadigi hena thodok asigi matang da marik sumbo wafam phongdok tabane India gi intelligence singda su asobo paukhong ama ohelle hairi agency na tawrakpa report na haibada Bangladesh ki tongan mafam singda leiriba chinku ki furup ki meoi sing asi yamlabada nupi angang yauna meoi lakh amarom khaktani aduga makhoi gi lalhulup ama bomb sub group tagi mateng lauduna linkhalakpu oirabsu yamlaba khulai paiba kadar lising tara dagi na taraga manga phawbagi manung dagi heloi hairi baram asina Bangladesh ta leiriba chinku ki furup sing UG group leiraba phawbada makhoi khulai paiba kadar lising tara dagi taraga manga phawbagi manung da heloi dabana asuk yamba combat uniform lising yang khai asi
kari maram ki damak tudun thamlibano haibasida asobo hang oiri atoba combat uniform sing asi Canada pigadabano amasung khwaidagi maru oina Bangladesh ki senfam da lupa crore mari dagina manga faubugi mamal oiraga India ki sel dana lupa crore ahum ka makhai dagina mari faubugi oigadaba combat uniform sing asi tubada kanana sel puthokpa ge haibu hangsu phongdoknarli thaudok asi matang da India ki strategic intelligence sing na phongdoknarpada yamlaba combat uniform sing asi Bangladesh manung da leijaba makoi gi insurgency sing oigani haina lawrabasu thawung asidi ningthijana sel thatharaga proxy war ama chathalakpagi thawsil oigani haibasini aduga thawung asim mapa lebak sing India gi regional gi thakta leiba force sing ga khusamna satharak prana trangna malem gi lebak sing gi oiba thawung la habasu khangdokpa ngamdri KNF haiba arm group asi India gi apipo purup ama oibata natana Mizoram amasung Manipur gi purup kharga su khusam naribani Myanmar su purup asi bu chin haina khangna ba loinana India Bangladesh amasung Myanmar gi taina famda masagi purup ki damakta haiduna khulai pairiba kangbugi manung chalibani pawasina haibada dhaka da pangthokhiba jail sing gi oibam famda KNF na Bangladesh ki lal holup sing oiriba Ansarullah Bangla team ABT News JB amasung huzina singba thaidhartona nauna semlak Islamic extremist outfit Jammatul Ansar fil Hind Sakariya gi kadar sing da military training pibitana tana khuju khulai sing pi haiba intelligence report sing da confirm tawri hairi Bangladesh ta KNF pumi pum ting na khangna khribasi haukiba kumja 2023 gi metha da makhoi Bangladesh army gi lanmi ani bandarbanta mangakak tun hat ki bathoduk tagi ni hairi thodok adu ki matung dagi security agencies na phungdor ki bada KNF na kumja 2022 gi October adwai dagi hauraduna India gi ngamkhoi gi tainari ba si Tagong hill track ta JAFH ki recruit sing da lanmi gi training pire haibigi wafam phongdok pol leikrabani Naxal lalhoba manga hatkre Chhattisgarh gi Bijapur district security force no operation se thabada Naxal lalhoba manga hatkre operation adu district asi gi Indravati national park ki akoi beda chathaki bani ngasi Naxal lalhoba manga hatki basi tharaga hauki numit ahum ni security force no Naxal lalhoba tare hatkre hairi batare asi manung da Naxal gi lusing ba Sudakar Amadi Taskar Yawi Chhattisgarh gi senior police officer amana phungto ki beda Indravati national park ki akoi beda ngasi security force na operation sa tabada Naxal robasing adu hatpungam kibata natana tha sigi manga da hatpungam khre haina lauthokraba Sudakar gi haksang yauna Naxal robotare adu gi haksang khuding phungbangam le operation adu Chhattisgarh gi district reserve guard amadi CRPF ki Kebro unit ka state police ki special task force ka khusam naduna pangthokibani haire Myanmar lanmi gi general hatpagi maral sahi taruk ki nupi masa ama yauna meoi taraga taruk phakre haukiba thada Myanmar military gi thapok te botharba army officer ama Hatkibagi maral se nabani haiba sahi taruk ki nupi masa ama yauna meoi taruk Myanmar security force na phakre army gi general adu hatpada se nabani haiba meoi taruk adu gi manung da lupa taraga humdoi amasung nupi ahum yaukibaga loina makoi sing adu haukiba thagi aroibada leibak adu gi tongan tongan phom sing dagi phokar pungam kibani haina Myanmar lengak na salaiba global new light of Myanmar na phongdorakre security force na phagalaba meoi sing adu gi manung da sahi taruk tangai lin la chwe kaubi amasung yauki pauche asina phongdorakpada security force nupi masa adu ga mahaki mama mapaga Myanmar gi city amu oriba bagan dagi phagat kibani hairi masa gi sahi humpuga nipan surba thabuk tegi pothar Myanmar lanmi gi brigadier general Sotun ong hatlam li basi golden teli warriors haina mingthonba miyamna ikhang khangna driba khulai paiba khuchu amani khulai paiba khutpu aduna general adu mang thagi kungani thoida yangkon da leiba mahaki yumda nongmini kaptuna hatkibani mihat pasing adu bu ana leing sathaki haibagi maran de yangkon da leiba private hospital amagi mapu amasu security force na pagat ki independent news outlet am oidiba irwadina general adu hatkibada senabani haiba musing adu golden valley warriors ka karigumba amata mari leina de haina sing do world thamlakli Nongsuk leibak sing na sagot pa Afghan lengak tu khibadagi Afghanistan thaduk tuna saktra leibak asigi meoi sing mayum da ning khatamna halakna ba Taliban lengak ki makok thongbu officer amana phongdu khibaga loinana loida leiriba Afghan gi meoi sing na mayum da halakpu matam da karigo makhal amata ki khudong tiba nanghalloi haina su thajaba thamkhre Taliban gi prime minister Muhammad Hassan Akhud Islamic holiday gi Idul Adha gi leibak adu thaduk tuna saktra Afghan gi meoi sing ngakpi re haina phongdukhre Afghanistan yawno leibak taraga nithoi gi meoi sing US ta sangba athing ba thamkhroba matung da Afghan lengak na makhoi gi meoi sing maramdamda halaknaba gi wafam sing phongdorkibani Afghan gi meoi sing United States ta tungkoina leibagi ayawa pirak khidaba amasung US ta leiba university sing ta Afghan gi meoi sing bu mahai masing tambagi khudong saba ka khiba asina maram oiraga Taliban leibak na
मीरम द लांजेनतुन लेरिबा अफगान की मियोइसिंगबु मारान अमतन थीदना मरमदमदा हलकनबगी पाउजल पीखिबनी डोनाल्ड ट्रम्प लायांगना सही असिगी जनवरी द रिफ्यूजी सिंगी याइफनबगी थबक थौरम सिंगदा सेलथाथब लेपखिबा अमसुंग अफगानिस्तान द मखाताना सौगत पतोखिबा असिना लोइदा लेरिबा अफगान की मियोइ कया कांगाउनदुन लेरे युमलोनरिबा पाकिस्तान तगी सुनुंग सुकलमना सौगत लेबाक तुख्रबा मतुंग द लांजेनतुन लेरिबा मियोइ कया सुनमदुना मरमदमदा हलनखिबगी थौरांग पैखलखिबा असिनमी मीरम द लेरिबा अफगान की मियोइसिंग अवाबा हाइबदु ओइरे अफगान की मियोइसिंग थेंगनरिबा अवाबासिंग खोकनबगीदमक्ता तालिबान लेंगाकना मयुम मयुमदा टेक्ता कायदना हलकनबगी पाउजल पीखिबनी तालिबान की प्राइम मिनिस्टर मोहम्मद हसन पीखिबा मेसेज अमदा मखोइदे युमदा हलकपदा करिगुम्बा मखल अमतगी अवाबा नंगहलोइ हाइरे